1001 Arabian Night Story ki taruk suba tangkak ngasi mungli duna tahan jage channel asibu nuksibiduna like subscribe amasung share tawbiu manga suba tangkak ki makha chatharak po oina Shehrejade ki machanupi na no ngangadaba pung ama ni wali ngai aduda Shehrejade pu kauduna hairei iche na mitsing birabadi iche na ngarang libi khiba losin haudaba wari adu makha muktang libiyu ba Machanupi gi waru tabada Shehrejade na mahakna likhiba Alladin gi wari adu makha chatharai jadu heiba nupa aduna Alladin bu surung manung aduda thong thingjinduna thamlamlaba matungda mahak mafamdu thadokduna chatki Alladin phana kuina manung aduda kap lauduna leikhi sigi tungda mahakna ai kaidausigge haiduna khalakpa matamda masada yauramba jadugar aduna piramba khudop adu lauthoklaktuna haipetang nali adugi tungda muksu mahakna huana puthokcharakhiba chirak adubu amuk puthoraktuna yengi matam aduda chirak adugi mathakta uphun na chingba phattaba khara kaduna leirambaduda mahakki makhul aduna haipetang nanthoklui mahakna adumna hek nanthokluba matam aduda chirak adudagi chawkhraba jin ama thorakhi jin aduna thoroklaba matungda Alladin da hairei chirak asibu hek pairaba mioi adu aigidi mapuni maram asina nang asidagi aigi mapu oirabani nahakna ingonda piningba yathang ama pibiu ai madu taujage jinnaduna adumna hairakpaduda Alladin akibaga loinena pungngakki adubu mahakna jilladuda mu hairei phare nangna adumna hairabadi aibu surung asidagi amuktang nahakna hojikmak lokthokpiu si hairaduna Alladin hek jinnaduda yathang adu pirubadagi jinnaduna surung adubu thugairaduna Alladin bu surung adugi mapanda puthorakhi Alladinna mayum yorakpa matamda mahaki mamada tamki ima ngarangi khogi kakani haiba mioi adu asengbaigi kaka oiramloi mahakna aibu arapa mafam amada koiba pubige haiduna puraga mahaki oiba thabak khara tawholaba matungda aibu surung manungda thanambani asumna mamada liduna khangalaba matungda mahakna purakkiba chirak thaumai adu mamada pi Alladin gi mamana mu hairaki asengbarai chai bungo san hariba wadubo aina pangwi nupi moirubana nupadugi wadubu kayada laina thajaruraba si haraduna Alladin gi mamana chirak adubu thamjinki mathangi numita Alladin na mamada hairei ima aina ngarang pujarakhiba chirak thaumaidu muktang pibirau madu yonthokduna aikhogi chanaba kaino khara yengjarake Alladin gi mamana chirak thaumai adubu puthoraktuna Alladin da hairei ibungo chirak asi khara modna ui nangna yonthokadaba oirabadi hana muktang masibu nanthokduna muktang sengdou wa si haina mama aduna modliba chirak adu mahake khut aduna haipetang nanthoklui hek nanthoklubaga khanghaudana chawkhraba jin ama thorokhi jin aduba hek urubada Alladin gi mama khudak aduda wanthaki thorakhiba jin aduna hairei nakhoina aigi mapuni nakhoina takpiba ama hek ai taujagi haiduna leijarabani kari haibigedaba jin adugi wa adu tarba matungda Alladinna adu oiba taragadi chana thaknaba mathel lukoi kharatang hana ungtang thoganbirau haiduna haiki jin aduna sanagi bukham tengota mathel lukoi kaya ama thogalakhi sigi tungda Alladinna jinnaduda nangi oiba nafamda muk changkhro ngasigi oinadi hairuba matamda jinnadu changki sigi tungda Alladinna wanthariba mama adubu gyan tahalli gyan taraklaba matamda mamaduna yamkhraba mathel lukoi mayamdu ubada mahak pungngakki aduga hairei ibungo mayam asi jinnaduna thokhalamliba maktara makha tana mamana muksu hairei ibungo chirak asi mafam asida thamlabadi aikhoi awaba soidana tarakani masi lapna thamko sumna mamaduna hairaki adubu Alladinna mamada saribadu mapung phana sabiyu hairei sigi tungda sana thaknaba habamba sanagi bukham mama mahakna puraduna yonnabani haiduna thorakhi mahakna dukan amada pot adu yonthokchage hairuba matamda dukan adu leiramliba nupaduna harauna masidi asengba sanani haiduna atangma mamanda leihowi
ꯃꯇꯨꯡꯗꯁꯨ ꯑꯂꯥꯗꯤꯟꯅ ꯖꯤꯟ ꯑꯗꯨꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯃꯨꯛ ꯅꯨꯡꯇꯤꯒꯤ ꯊꯣꯛꯍꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯐꯪꯉꯛꯄ ꯁꯅꯥꯒꯤ ꯄꯨꯈꯝ, ꯂꯨꯄꯥꯒꯤ ꯄꯨꯈꯝ ꯃꯌꯥꯝ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯌꯣꯟꯗꯨꯅ ꯃꯍꯥꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯁꯨꯝꯅ ꯆꯍꯤ 10 ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯑꯂꯥꯗꯤꯟꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯁꯅꯥꯒꯤ ꯄꯨꯈꯝ ꯑꯃꯠꯇ ꯌꯣꯟꯒꯦ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯕꯗꯔ ꯃꯐꯝ ꯑꯁꯤꯗ ꯄꯣꯠꯆꯩ ꯌꯦꯡꯕ ꯂꯥꯛꯂꯤ ꯍꯥꯏꯅꯕꯗꯨ ꯑꯂꯥꯗꯤꯟꯁꯨ ꯇꯥꯈꯤ꯫ ꯑꯂꯥꯗꯤꯟꯅ ꯈꯜꯂꯤ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯝꯒꯅꯤ, ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯍꯥꯏꯐꯦꯠꯇ ꯌꯦꯡꯈꯤꯒꯦ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯍꯥꯛꯅ ꯐꯅ ꯀꯨꯏꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯃꯥꯏꯗ ꯈꯜꯂꯤꯕ ꯐꯤ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝꯗ ꯑꯂꯥꯗꯤꯟꯅ ꯎꯈꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯥꯝꯖꯕ, ꯅꯨꯡꯁꯤꯖꯕ ꯐꯥꯎꯈꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯂꯥꯗꯤꯟꯅ ꯃꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯉꯁꯤ ꯕꯖꯥꯔꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯎꯔꯛꯏ꯫ ꯃꯍꯥꯛ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯃꯍꯥꯛꯄꯨ ꯄꯥꯝꯕ, ꯅꯨꯡꯁꯤꯖꯕ ꯑꯃ ꯐꯥꯎꯈ꯭ꯔꯦ꯫ ꯑꯩꯅ ꯃꯥꯕꯨ ꯐꯪꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯄꯨꯛꯅꯤꯡꯒꯤ ꯁꯥꯟꯇꯤ ꯍꯥꯏꯕꯗꯨ ꯂꯥꯛꯂꯔꯣꯏ ꯏꯃꯥ." ꯃꯃꯥꯗꯨꯅ, "ꯀꯔꯤ ꯋꯥꯅꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ? ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯥꯈꯤꯕ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯈꯤꯅꯤ." ꯑꯂꯥꯗꯤꯟꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯈꯪꯏ ꯑꯩ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯍꯣꯠꯅꯖꯒꯅꯤ ꯃꯍꯥꯛꯄꯨ ꯐꯪꯅꯕꯒꯤꯗꯃꯛ꯫ ꯑꯩ ꯃꯥꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯅꯤꯡꯉꯤ ꯏꯃꯥ." ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯩ ꯍꯥꯏꯖꯔꯨꯔꯒꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗ ꯃꯆꯥꯅꯨꯄꯤ ꯍꯥꯏꯖꯕ ꯆꯠꯄ ꯃꯇꯝꯗ ꯅꯤꯡꯊꯧꯒ ꯃꯇꯤꯛ ꯆꯥꯟꯅꯕ ꯀꯔꯤ ꯈꯨꯗꯣꯜ ꯄꯤꯒꯅꯤ ꯑꯩꯗꯤ?" ꯑꯂꯥꯗꯤꯟꯅ, "ꯏꯃꯥꯅ ꯈꯨꯗꯣꯜ ꯑꯗꯨ ꯄꯤꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯕꯤꯔꯛꯂꯕꯅꯤꯅ ꯑꯩꯅ ꯅꯤꯡꯊꯧꯒꯤꯗꯃꯛ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯈꯨꯗꯣꯜ ꯈꯔ ꯄꯤꯖꯒꯦ꯫ ꯈꯨꯗꯣꯜ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯅꯤ꯫ ꯑꯩ ꯈꯪꯏ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯁꯤꯅ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯒꯤ ꯍꯦꯟꯅ ꯐꯖꯩ, ꯃꯃꯜ ꯇꯥꯡꯏ ꯍꯥꯏꯕ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯅꯤꯡꯊꯧꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯨꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯗꯨ ꯁꯣꯏꯗꯅ ꯇꯥꯕꯤꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯏꯃꯥ, ꯀꯔꯤꯝꯇ ꯄꯥꯈꯠꯄꯤꯔꯨꯅꯨ, ꯑꯩꯈꯣꯏꯒꯤ ꯆꯤꯔꯥꯛ ꯑꯃ ꯂꯩꯔꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯋꯥ ꯈꯔꯁꯤ ꯍꯥꯏꯔꯗꯨꯅ ꯑꯂꯥꯗꯤꯟꯅ ꯃꯃꯥꯗ ꯁꯅꯥ ꯆꯞꯊꯅ ꯌꯥꯎꯕ ꯄꯨꯈꯝ ꯑꯆꯣꯟꯕ ꯑꯃ ꯄꯨꯔꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯠꯍꯜꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯗ ꯋꯥꯀꯠꯄ ꯃꯤ ꯀꯌꯥ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯗꯨꯗ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯗꯨꯁꯨ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯊꯪ ꯃꯊꯪ ꯃꯈꯣꯏꯒꯤ ꯋꯥꯀꯠꯁꯤꯡ ꯑꯗꯨ ꯍꯥꯏꯍꯜꯂꯕ ꯃꯇꯝꯗ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯗꯨ ꯑꯃꯨꯛ ꯅꯤꯡꯊꯧꯅ "ꯅꯪꯒꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯑꯗꯨꯗ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕ ꯁꯤꯒꯤ ꯃꯔꯝ ꯍꯥꯏꯖꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯅꯤꯡꯊꯧꯗ ꯅꯅꯥꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯟꯅ ꯍꯥꯏꯖꯍꯧꯒꯦ꯫ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤꯅ ꯏꯅꯤꯡꯊꯧꯗ ꯑꯁꯥꯎꯕ ꯑꯣꯏꯍꯟꯕꯁꯨ ꯌꯥꯏ ꯈꯟꯖꯕꯅꯅꯤ꯫ ꯅꯪꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩ ꯅꯪꯕꯨ ꯍꯥꯠꯇꯣꯛꯂꯣꯏ꯫ ꯍꯥꯏꯔꯣ, ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ?" ꯁꯨꯝꯅ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯒꯤ ꯃꯔꯝꯗꯤ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯖꯕꯅꯤ." ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯌꯥꯎꯅ ꯋꯥ ꯂꯥꯎꯗꯨꯅ ꯅꯣꯛꯅꯈꯤ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯪꯒꯤ ꯅꯃꯧ ꯑꯣꯏꯅꯤꯡꯂꯤꯕꯅꯤꯅꯦ꯫ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯖꯕ ꯂꯥꯛꯄꯗ ꯀꯔꯤꯃꯛꯇꯤ ꯄꯨꯔꯛꯏ?" ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯨꯈꯝ ꯑꯗꯨꯗ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯒꯤ ꯐꯖꯈ꯭ꯔꯕ ꯃꯆꯨꯅ ꯃꯉꯥꯜ ꯊꯣꯛꯅ ꯉꯥꯜꯂꯛꯄꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯌꯥꯎꯅ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯄꯣꯠ ꯑꯗꯨꯕꯨ ꯎꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯅꯪꯅ ꯄꯨꯔꯛꯂꯤꯕꯁꯤꯗꯤ ꯁꯅꯥ ꯑꯁꯦꯡꯕꯃꯛꯇꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯑꯩꯒꯤ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯁꯤꯃꯨꯛ ꯐꯖꯕ ꯁꯅꯥ ꯌꯥꯎꯔꯝꯃꯣꯏ꯫ ꯑꯩꯒꯤꯗꯃꯛꯇ ꯁꯨꯛ ꯐꯖꯕ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯑꯁꯤ ꯄꯤꯔꯛꯄ ꯉꯝꯕ ꯃꯍꯥꯛꯇꯨꯗꯤ
ꯑꯩꯒꯤ ꯏꯆꯥꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯂꯦ꯫ ꯃꯌꯥꯝꯅ ꯇꯧꯅꯕ ꯉꯝꯗꯕ ꯊꯕꯛ ꯑꯃ ꯃꯥꯅ ꯇꯧꯔꯛꯂꯕꯅꯤꯅ ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯅꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯅꯪꯒꯤ ꯅꯆꯥꯗ ꯑꯃꯨꯛ ꯅꯪꯅ ꯆꯠꯇꯨꯅ ꯇꯝꯂꯨ꯫ ꯅꯪꯒꯤ ꯅꯆꯥꯒꯤꯗꯃꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯍꯥꯏꯖꯕꯗꯨ ꯑꯩ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯁꯤꯅ ꯂꯣꯏꯗ꯭ꯔꯤ꯫ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯉꯁꯤ ꯄꯨꯔꯛꯂꯤꯕ ꯁꯅꯥ ꯄꯨꯈꯝ ꯑꯁꯤꯒꯨꯝꯕ ꯑꯇꯥꯡꯕ ꯃꯅꯤ ꯃꯨꯛꯇꯥꯒ ꯂꯣꯏꯅꯗꯨꯅ ꯄꯨꯈꯝ 90ꯒ ꯑꯄꯨꯟꯕ ꯃꯤꯅꯥꯏ 90ꯒ ꯂꯣꯏꯅꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕꯗꯤ ꯅꯆꯥꯅꯨꯄꯥꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥ ꯑꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯂꯥꯗꯤꯟꯅ ꯈꯪꯅꯤꯡꯅ ꯍꯪꯉꯛꯈꯤ, ꯏꯃꯥ, ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕ ꯋꯥ ꯑꯗꯨ ꯌꯥꯕꯤꯔꯛꯄ꯭ꯔꯥ? ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ? ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯕꯦꯕꯥꯔ ꯇꯧꯕꯤꯔꯛꯏ꯫ ꯅꯪꯅ ꯄꯤꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯉꯁꯤ ꯄꯨꯈꯤꯕ ꯁꯅꯥ ꯄꯨꯈꯝ ꯑꯗꯨꯒꯨꯝꯕ ꯑꯄꯨꯟꯕ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯌꯥꯎꯕ ꯄꯨꯈꯝ 90 ꯄꯨꯔꯛꯂꯗꯨꯅ ꯃꯤꯅꯥꯏ 90ꯒ ꯂꯥꯛꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯕꯥꯅꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯕꯤꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯑꯗꯨꯛ ꯌꯥꯝꯕ ꯄꯣꯠ ꯆꯩ ꯑꯗꯨꯗꯤ ꯀꯔꯥꯏꯗꯒꯤ ꯑꯩꯈꯣꯏꯗꯤ ꯄꯨꯒꯅꯤ? ꯑꯂꯥꯗꯤꯟꯅ ꯈꯨꯝꯃꯛꯏ, ꯏꯃꯥ, ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯗꯨꯛ ꯌꯥꯝꯕ ꯄꯣꯠ ꯆꯩ ꯍꯥꯏꯔꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯆꯥꯅꯨꯄꯤ ꯄꯤꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯁꯦꯡꯕ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯈꯟꯖꯔꯝꯂꯤꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯥ ꯍꯦꯟꯅ ꯋꯥꯠꯂꯕꯅꯤ꯫ ꯏꯃꯥ, ꯀꯔꯤꯝꯇ ꯋꯥꯕꯤꯒꯅꯨ, ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯖꯤꯟ ꯂꯩꯔꯤꯕꯁꯤꯗꯤ ꯍꯥꯏꯔꯗꯨꯅ ꯑꯂꯥꯗꯤꯟꯅ ꯃꯃꯥꯗ ꯍꯥꯏꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯆꯤꯔꯥꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯖꯤꯟ ꯑꯗꯨꯕꯨ ꯀꯧꯊꯣꯔꯛꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯖꯤꯟ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯗꯨꯅ ꯊꯣꯛꯍꯜꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯄꯤꯗꯨꯅ ꯃꯃꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯍꯜꯂꯤ꯫ ꯃꯃꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯌꯧꯔꯕ ꯃꯇꯝꯗ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯇꯧꯖꯔꯛꯂꯕꯅꯤ꯫ ꯅꯤꯡꯊꯧ ꯌꯥꯎꯅ ꯇꯤꯜꯂꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯁꯤ ꯌꯧꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯑꯩꯗꯤ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯄ ꯅꯤꯡꯊꯧꯅꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯅ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯑꯂꯥꯗꯤꯟꯗ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯝꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯂꯥꯗꯤꯟꯅ ꯃꯍꯥꯛꯀꯤ ꯆꯤꯔꯥꯛ ꯑꯗꯨꯗꯒꯤ ꯖꯤꯟꯕꯨ ꯀꯧꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯁꯦꯠꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯐꯤꯔꯣꯜ, ꯇꯣꯡꯅꯕ ꯁꯒꯣꯜ, ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅꯥꯏ 12 ꯑꯃꯨꯛ ꯊꯣꯛꯍꯜꯂꯛꯈꯤ꯫ ꯃꯃꯥꯒ ꯂꯣꯏꯅꯗꯨꯅ ꯑꯂꯥꯗꯤꯟ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯤꯅꯥꯏ ꯃꯌꯥꯝ ꯑꯗꯨꯒ ꯂꯥꯛꯈꯤ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯌꯧꯔꯕ ꯃꯇꯝꯗ ꯑꯂꯥꯗꯤꯟꯅ ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯅꯤꯡꯊꯧ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯗ ꯑꯂꯥꯗꯤꯟꯅ ꯅꯤꯡꯊꯧꯗꯨꯗ ꯍꯥꯏꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯉꯣꯟꯗ ꯏꯅꯤꯡꯊꯧꯅ ꯂꯝ ꯈꯔꯗꯪ ꯄꯤꯅꯕꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯑꯩꯅ ꯅꯆꯥꯅꯨꯄꯤꯅ ꯂꯩꯅꯕ ꯐꯖꯕ ꯌꯨꯝ ꯑꯃꯠꯇ ꯁꯥꯖꯒꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯂꯧꯅꯤꯡꯕ ꯂꯝ ꯑꯃ ꯍꯦꯛꯇ ꯂꯧꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯕꯗ ꯅꯪꯒꯤ ꯂꯩꯅꯕ ꯃꯐꯝ ꯑꯗꯨ ꯁꯥꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯍꯥꯡꯂꯤꯕ ꯁꯔꯨꯛ ꯑꯁꯤ ꯂꯧꯔꯣ꯫ ꯁꯤ ꯍꯥꯏꯅꯔꯕ ꯇꯨꯡꯗ ꯑꯂꯥꯗꯤꯟ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯆꯤꯔꯥꯛ ꯑꯗꯨꯗꯒꯤ ꯖꯤꯟꯕꯨ ꯀꯧꯊꯣꯛꯇꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯃꯨꯛ ꯆꯥꯎꯕ, ꯑꯆꯧꯕ, ꯃꯤ ꯂꯩꯅꯕ, ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯌꯥꯎꯔꯕ ꯃꯐꯝ ꯑꯃ ꯁꯥꯎ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈꯤ꯫ ꯖꯤꯟ ꯑꯗꯨꯅ ꯌꯥꯊꯪ ꯑꯗꯨ ꯏꯜꯂꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯐꯖꯈ꯭ꯔꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡꯃꯨꯛ ꯆꯥꯎꯕ ꯌꯨꯝ ꯑꯃ ꯁꯥꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯒ ꯅꯤꯡꯊꯧ ꯌꯥꯎꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯍꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯁꯨꯛ ꯆꯥꯎꯕ ꯌꯨꯝ ꯑꯃ ꯁꯥꯔꯝꯂꯤꯕꯁꯤꯕꯨ ꯀꯝꯗꯧꯅꯅꯣ ꯍꯥꯏꯗꯨꯅ ꯉꯛꯅꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯑꯂꯥꯗꯤꯟꯒ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯈꯤ, ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯌꯥꯎꯅ ꯁꯥꯈꯤ ꯂꯩꯅ ꯃꯤꯌꯥꯝ ꯇꯤꯜꯂꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒ ꯑꯂꯥꯗꯤꯟꯒ ꯂꯨꯍꯣꯡꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯂꯥꯗꯤꯟꯕꯨ ꯁꯨꯔꯨꯡ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯗꯨꯅ ꯆꯠꯈꯤꯕ ꯖꯥꯗꯨ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯂꯥꯗꯤꯟꯕꯨ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯁꯤꯔꯝꯂꯒꯅꯤ, ꯐꯅ ꯀꯨꯏꯈ꯭ꯔꯦ, ꯃꯍꯥꯛꯄꯨ ꯁꯤꯈ꯭ꯔꯕ ꯖꯥꯠꯂꯥ,
ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯂꯛꯄꯗ ꯑꯂꯥꯗꯤꯟꯅ ꯖꯤꯟ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯩꯗꯤ ꯃꯥꯕꯨ ꯁꯤꯈ꯭ꯔꯕꯣꯏ ꯅꯤꯡꯂꯨꯕꯅꯤ꯫ ꯑꯩꯅ ꯈꯜꯂꯨꯔꯤꯕꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯍꯥꯛꯅ ꯑꯩꯅ ꯃꯇꯝ ꯁꯥꯡꯅ ꯐꯪꯅꯕ ꯍꯣꯠꯅꯔꯛꯄ ꯐꯪꯈꯤꯗ꯭ꯔꯕ ꯄꯣꯠ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯔꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯂꯝꯂꯕ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯍꯌꯦꯡ ꯑꯃꯨꯛ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫